ꯑꯩꯗꯣ ꯑꯌꯨꯛ ꯉꯟꯇ ꯄꯨꯡ 6 ꯍꯧꯒꯠꯂꯒ ꯔꯤꯍꯔꯁꯦꯜ ꯆꯠꯇꯣꯏꯅꯦꯅ ꯂꯩꯔꯝꯃꯤꯅꯦꯕ ꯁꯣꯝꯒꯤꯁꯨ ꯅꯪꯅꯕ ꯁꯣꯝꯒꯤꯁꯨ ꯅꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅ ꯑꯗ ꯁ꯭ꯇ꯭ꯔꯦꯂꯥ ꯅꯪꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎꯁꯤꯇꯪꯈꯛ ꯐꯥꯎꯕꯤꯔꯛꯑꯃꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥ ꯌꯦꯡꯉꯣ 9 ꯇꯥꯔꯕꯅꯦꯕ ꯁꯤꯐꯥꯎꯗ ꯍꯥꯏꯗꯣꯛꯄꯤꯗꯦꯕ ꯃꯃꯥ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯗꯤ ꯃꯤꯁꯇꯔꯒꯗꯣ ꯂꯣꯏ ꯑꯉꯥꯡꯗ ꯁꯤꯟꯅꯊꯣꯏꯅꯦꯕ ꯑꯩ ꯁꯤ ꯃꯇꯝꯁꯤꯐꯥꯎꯗꯤ ꯃꯥꯡꯉꯨꯅꯤ ꯑꯩ ꯉꯝꯅꯕ ꯆꯦꯜꯂꯛꯀꯦ ꯑꯅꯤꯃꯛ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤꯗꯅꯦ ꯑꯩꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 6 ꯍꯧꯒꯠꯂꯒ 아들 랩 아강을 아무만도 랩가 애난디 솔로 토피그라바네 나 이만 로나 아이도 까이 아이라가 하라가 도이노마 아도기 휴먼 디센시 아이다레고 미요바 마게 아도 마차라 비비다 바이곤도 무마 아이도 감나 바이 젤리나나 아이 나라나 제거든 너든 아이 젤리야바 젤리나 Pina mamagi sa pinay ngamdamagi chattabado adugi maming lawraga ida lawthoe khanga ba nabadugi aday na lawtho su kaisu kaideba ado haibiyo ba Strela nangdo adai nang laktabagi lawthoe ko sauba yade matung pula loire khoi masen ni tang haiba ba natrasu saurasu ka Strela nang laktabai lawthoe na sakto yengning de ba tang haina ba dai kaisu kaideba pung 나라가 수도마이디 아영 뽕따로기리야자 짠또이네는데 와이는 킹아가 레이세 아도가 아여가는 아이는 까이노마 떠오르대도 레빠가 마야 마망두다 아도기 맞제는 미워이 마마기 메농지도 맞제로 뭐 비비데 하마이오나 아여 함랑게 아도